अहानबदा मरोइबा पाउ सलाई तरेट की फिराल खोंगपाक न नेतुना करेम कथाई नखिबा कुकी खुलाई पाइबसिंग पारगा मरालगी मतुंग इना चेराक पीरगनि हाइना गवर्नर न एमएलए तरेट को उनबदा थाजब पीरगले हाइना लमलाई एससी के एमएलए के चिबोमचाना हाइख्रे थेंगनरिबा लान असिदी अराइबनी अखोई मसेलगी मरक्ता खोंगचेप हाइनरिबसिनी लूरिबदी हाइना राज्य सभा की एमपी लेसेम बस्ताना जाउबना फोंगदोख्रे अमदी कैथेल लाइरेंबी खोइरमलगा ललोल इतिक तौरिबसिंगना कैथेल इमागी तंपाक्ता मपान थोक्चिनबा अमोरकाई लंगसिंदुना मोसिलिबा मखै ललोल इतिक माई पाकलोय हाइना महुत की डायरेक्टर एनजी उत्तमना हाइख्रे खुरुमजरी ISTV पाउ मीटिंग ताबिरिबा पुमनमपु तराम नोकचरी पाउ संदोकना पिजरी सलाई तरेट की फिराल खोंगपाक न नेतुना करेम कथाई नखिबा कुकी खुलाई पाइबसिंग फारगा मरालगी मतुंग इना चेराक पीरगनि हाइना गवर्नर न एमएलए तरेट का उनबदा थाजब पीरगले हाइना लमलाई एससी की एमएलए के चिबोमचाना ngasi लमलाई एससी की सेक्टादा लेबा हिदमपाता राज्य सभा की एमपी लेसेम बसाना जाउबना नुंगथाबी खुबम सेमकटनबा यंगसिनबा लाकपगा मरी लेनना फोंगदोख्रे थौरम अदुदा इबोमचाना मखा ताखिबदा हौजिक मियामना थेंगनरिबा अवाबसिंगी मतंगदा ngarang lang thabal एससी के एमएलए कराम श्याम लमलाई एससी के एमएलए के चिबोमचा पातसोय एससी के एमएलए सापम कुंजकेसोर कोंथौजम एससी के एमएलए डॉक्टर सापम रंजन वाबगाई एससी के एमएलए डॉक्टर यू देवन सगोबन एससी के एमएलए आरके इमो नुंगबा एससी के एमएलए दिगांगलुंग गांगमैना सरुक यादुना गवर्नर उनखिबनी एमएलए सिंगी माइकैतिगी नुमित खरनी की ममांगदा अफबा मखल की खुलाई पाइबा कुकी टेररिस्ट खरना सलाई तरेट की फिराल करेम कथाई नदुना तौखिबा लिचट अदुना मतम खरा इंथरुरबा लान असे अमुक हौगलकनबगी मचाक ओइरकदौरे मरालैबसिंग फारगा मतिक चाबा चेराक पीनबा हाइखि गवर्नर की माइकैदिगी कांगपोकपीदा नोंमै पाइरगा फुटबॉल सानबदा याउखिबसिंग फाखिबगुम सलाई तरेट की फिराल दा तौहैदबा थबक तौखिबसिंग फागनि हाइना थाजबा पिरखि एमएलए सिंगी माइकैदिगी पीआर लाकपदगी नाकल अनिगी मरक्ता नोंमै कापनबा लेफनबा ngamduna लेरिबा लान असिदा अचौबा अवोनबा अमा पुरकबा ngamle नोंमै कापनबा लेपा ngamखरबसु लेंगा की माइकैदिगी नेशनल हाईवे सिंगदा अयेर अपन याउदना चटपा याहनगनि हाइना लाउथोकिबा अमा अदुदी थबकता ओंथोकबा ngamdabana मियामना लेंगा की मथक्ता वहंग कया हंगनरगले मरमसिना हौजिक वारी सानबा हौरिबसी अथुबदा तंगदु लेताबा पुरकबा naba khongjel yankathalu governor na khulai fagat kani haina thokiba yathang adugi matung ina tampaktagi khulai kaya fagat libagum jingdagi su fagatlu mla taret ki maikei security na ngaglabadi yum saba yaragataba idp singi mayum security matik chana thamlaga sahanba hongnaba hairamba loinana jingkhong chingya da law uba yakidraba lawmi singi compensation athubada pithoknaba su taksenki mla taret na thamliba wafam pumnamak thabakta onthokani haibigi thajaba piraki governor ga una बदुदा हौजिक ओइरिबा चीफ सेक्रेटरी की मथक्ता अतोपा आईएएस ऑफिसर अमा हपचिनबगी वाफम अमता थमलंबा लेखिदे ngasi पाउचे खरदा चीफ सेक्रेटरी की मथक्ता आईएएस ऑफिसर हापनबा हाइरमी हाइरिबदु अरानबनी महागना मखा ताखिबदा हौजिक पीआर लेबना मरम ओइरगा एमएलए सिंग लेरबसु मतिक मयाय अमता लेत्रे पीआर सांगना लेबदा कानगदबा करिसु लेरोय पॉपुलर गवर्नमेंट अमा लेबगी तंगाई फदब लेबना मरम पीरगा अथुबदा लेंगाक सेंबा यानबा पुना होनमिनसे हाइखि शांति से हेक थून लाइकी गवर्नमेंट थून दम सेंगुन धर्म की खेनबा राजनीति की खेनबा लनाई की नुसिलदबा मयाम अमदी लेरगसु ngasi leibak sigi tariba awab sidi khoi myam punamakini manipur leitarkanda khoi kai lerudaini manipur kair kanda khoi punamangni sokto leibak sibu kanba haibisidi khoi punamaki thone khalakanda amana amoda mating pangnaraga लौबा याबा दायित्व लौमिनसी थुना मणिपुर साथी हंजिलंगनबा मियामगी गवर्नमेंट लांगनबा होनबदा सोइदना मयाम पुनमुसु मतेंग पांगनी हाइबगी थाजबसि थमजर थेंगनरिबा लान असिदी अराइबनी अखोई मसेलगी मरक्ता खोंगचेप हाइनरिबसिनी लूरिबदी हाइना राज्य सभा की एमपी सु ओइरिबा निंगथौले सेंबा साना जाउबदा ngasi सेक्टागी हिदमपाता लेबा इमा नुंगथाबी खुबम सेमनबा मफम येंगबा चटपदा फोंगदोक्रे सेक्टा हिदमपाता मालेम लेसेम लोंदगी लेरक्लबा नुंगनी हाइना थाजनरिबा मतिक मयाई चेनबा नुंगथाबी लाइरेंबिगी खुबम सेमगतनबा निंगथौले सेंबा साना जाउबना मफम येंगबा लाकपा खोंगचेट अदुदा लमलाई एससी के एमएलए के इबोमचा मणिपुर यूनिवर्सिटी ऑफ कल्चर की वीसी प्रोफेसर पी गुनिंद्रो नचिंगबना सरुक याखि खोंगचेट अदुगा मरी लेनना लेसेंबा साना जाउबना मखाताना
Sekta Hidampata Lairiba Ima Nungthabigi Kubam Ase Semgalakba Kuirabani Sekta Gi Khulgi Mihut Singna Kubam Sengat Pinaba Nahongnana Amuk Ningsinglakpadagi Semgat Naba Thaurang Taurakpani Kubam Ase Athubada Semlagani Hauzik Lairiba Leibaki Pibam Asigi Matangda Mahakna Makhata Khibada Thengnariba Lan Ase Yamna Hena Laiba Haibadu Oidrabasu Mai Pakpada Yamna Luna Thokadaba Lan Nate Aikoi na Soidana Mai Pakani Lan Thengnabada Aikoi Masel Amaga Punsilaga Hotna Minagataba Asida Amana Amagi Asoiba social media da thagatuna karemnaba aikoi masel chingthananaba honaduna leiriba phibam asidadi amana soiba yauraklasu ngakpi baga loinana semdok minanaba honagadabani social media da mioi amagi career manghandringaida manungda loisinaba honabana phai aikoi amato oina lepminarabade yeknaba maithiba pibada aruba oiroi haiki sigi laifamsi maruoiba mari leinaba Sangaba adugumba laifam amani laifamsiga aiga khangnajarakpa or masiga mari leinarakpasu aing sa haijabado chawl sahi taragi mathak oiramgadra khali MP ga oidingaidagi ai lakchadna yam olamme ngasi mafamsisu matamdu uwa ga si haudi hangbadona tawi ngasi uwa mayam haudra mafamsi olambasitasu ikang aije kadai no laifamdu bo ngasa haija hangjabado sangbatningba sagatningbi wakhalol leigi madugi matung tarakpada hansi mafamsigi laigi thagul lup haiba tare sigi halaman mayam lakpidna wari sanabadagi ngasi jawtang yengminasi mafamdu kuire takramaina tawgadamno sabadu khotpadu na dugi maruina laksabani sigi mafamsi khogi pukri ona leibasi phullaga ta community hall ama sabagi thogdangduna aingonda pibire aduga laisang ama sabagi na yamba kendra su meni obiru yamada takpi kuisu kuirabanina amada masi akoi laibak si dana khotna phunbagi phibro mama hana tawdaba yaroi malamdi adu leitagdi sagatpa yarudabina maduma hana tawrasi aduga di makha tabda saib community kursi thuna sanabaduma ai madu Kaithel Ima Khoiramlaga Lalon Itik Tauriba Singh Kaithel Ima gi tampakta mapan thokchinba amorakai langsenduna motsiliba makai karbar maipakloi Kaithel Ima bu ikai khumnadabani haina mahut ki director NG Utamna fongdokre wafam asi ngasi nagamapal lai ising chaibigi mayoknaba nauna saba senior citizens recreation point hangdoktuna khutsinabagi thoramda haikibani Imphal Municipal Corporation chinduna pangthokiba thoram atuda IMC gi mayor L Lokeshwar mahut director NG Utam IMC की म्युनिसिपल कमिश्नर अमदी तोंगान वार्ड सिंह कोऑपरेटर सिंगना सरुग्याखी महूद डायरेक्टर एनजी उत्तमना ngasi संगादुना हांगदोक्लिबा सीनियर सिटीजन्स रिक्रिएशन पॉइंट से यामना पिकपा प्रोजेक्ट अमा ओइरबसु यामना मरु ओइ इम्फाल सिटी लू नालहनबा होनबदा मियामना IMC महूद अमदी मरी लेनबा सिंगदा ताइसिनबा मरी लेनबा सिंगना अमुक मियामना वखल तादबगी थोकपनि हाइना ताइसिनदुना लेबना इम्फाल सिटी Lu Nalhanba Ngamloi, Mari Lainaba Singh Amadi Miyamga Punna Kutsam Naraga, Chatminaraba Matamda, Imphal City, Nalhan Bangamgani. IMC Nasu Fanasit Sing Labasu, Nalhan Bangam Dribase, Kaitel Famliba Ima Ibel Singda, IMC na Lupa Yang Kaipiba Plastic Amamam Lehelaga, Plastic How Atuda Makoi na Manama Singh Yuanbagi, Arem Akak Singh Hapchilaga, IMC na Tamba Dazmin da Hapchin Balakwa Matamda, Lupa Nifu Handoktuna, Lupa Tara Kakta Lahoraga, Maduna Fataba Singh, Loktok Loksin Tobagi Charles, or in a Lobagi Tosil, Atuba the Horaga. Aingonda kari taubirabage haibagi mawongda sum leibagi mahuta aina kari miyamgi kanaba taurabage haibasidasu aikoi wakal thadaba matam oire haiki Imphal Municipal Corporation ga aikoi tanarga haudoke na khanjari base legang na yaba plastic house ayukta yangthok piraba ima ibel singdagi lupa yang kai lo doini ko plastic se free da bi doina te plastic ama khaki lupa yang kai lo doini ai lo roi yum dagi bujare ai ba yaroi IMC na piba house lo godabani lo bira ba matung da horen isa gi pot sai se yon ba loiram ba matung da soida IMC gi amara kai lam thopam dampa pleasure ma khinba ko Maduda amora kai se hek hapchan birambaga nakanda hangiba counter sidagi ngasai lupa yang kai logi bodo adudagi lupa nifu handokpa lupa tara amana kai them gi sendokpagi luna nana thambagi charge hoina IMC da bibi gadab adugi lupa tara do pamu biganu madugi mamal loina madugi sendokmal loina IMC da lupa tara bibi o yang kai hana deposit tawgani amor pa pura kanda nifu hangane masida sungsoi da namateng pangbiu Imphal nan da bari IMC
IMC gi Mayor L Lokeshwarna Imphal City bu Luna na thamnaba thabak kaya paikhatuna laglabasu ngasi fawba mai pakpa ngamdri maram aduna miyamna yum amadi lekai digi horaga amot pasing asi mapham chana langthokpa asi isai sagi thodang ni haina khalaga door to door garbage collection asi yawbiyu system da rule chatpa lamdam ama oirabadi selthum phibam phattaba lamdam oirabasu chawkhatpa lamdam amadi oiba ngamgani haiki Imphal City nan bada kari changi department dagi kari changi praja dagi kari changi praja gi duty na kaino praja gi right na kaino right di khangba duty di khangdaba ai chahi chundra sure all age pension logo yare haiba gi di corporator da xyz amda lakame ba aduga ai door to door collection gi garbage collection gi customer oijage haiba di khar tang ba isa gi daita ni khalaga amot ko sengdo pasisu tawdaba yadabani ko na khanbiraga yumamada basana khai chani ising changi mai changi da door to door collection changi haibamdanga wakhan da mindset to laimiraga di akoi Imphal City ji nan bada saruk ai 80% hena support awdra na khalle Isan Isaki Nat Amadi Chatnabi Kangdrabadi, Laiminari Ba Furup Singa Nukshinabagi Chang Hantarakani Haina, Art and Culture Gi Commissioner M. Joina Fongdokre. Wafamasi ngasi Manipur State Archaeology Department of Art and Culture na Sinduna Pangtokiba, World Heritage Day English Nikun Mangagi Thoramda Fongdokibani. Kangla da Pangtokiba Thoram Atuda, Art and Culture Gi Director K. Dinamani, State Archaeology Gi Superintendent K. Sasikanta Sarma Amade, Historical and Culture Research Center Gi President, Naroibam Indramanina Mapusing Oiki. Tharanga Mari Lenana, Superintendent K. Sasikanta Sarmana, Haurakliba Mahero Singh Amade Tungi Miro Singna, Ikogi Puari ka Sagona Duna Laglaba Mapam Singh, Mipum Ting na Kanghan Nabagi Pandamda, Ngasigi Heritage Tour Asi Pangtokpani. Ngasigi Tour Asida Sarugyari Basingna, Heritage Sai Singh Dagi Kanglakba Wakalok Singh Ado, Makatana Miam da Kanghan Biu Haiki. Commissioner M. Joina Makatana, Mioiba Ama Oina Isagi Puari, Nat Chatnabi Amade, Puariga Marilena Ba Mapam Singh, Kangba Haibasi Matautai. Puariga Marilena Ba Mapam Singh Bungak Senduna Tamba Haibasi, Kunai Adugi Mipum Kudimaki Togdangni. Hingminari Ba Furup Singhi Marakta Amato Oina Punsin Ba Amadi, Amana Amabutazana Ba Purakna Bohona Bada, Puariga Sagona Raglaba Mapam Singh Ngak Senduna Tamba Haibasi, Tangai Fadaba Amani. Ngasigi Numit Asi, UNESCO Gi General Assembly, English Ngamachaman Marfuhum Doida, International Council on Monuments and Sites Ki Makada, World Heritage Day Haina Lautokibani. Urbanization asi matamgi matung ina tauba taragasu heritage sites sing asidi ngak senduna thamba tangai fade haiki. Nioi boy na hingagadi ekoisi ekoigi history ekoigi heritage ekoi tradition hairibasi koina khangba yam darkar le and cultural heritage se koina preserve to go protect to by se koi community amada society amda leiba mipu khudimaki responsibility ne aigi sagi lejariba state asigi country asigi aduga aigi community asigi apunba leiba asigi culture ji khangdragadi yamna ekoi amaga tongan diverse weba community leiba mayam amaga nuksina changsi handarakani aduna ekoina unity integrity purna bohana bada ekoi cultural heritage nga ko siam tangai puti heritage saisi ekoina madu protect haudradi madu modernize weba ama sagaladam ne he thuara sabu ko si punamakse ekoi punamunu thingadabani adu waragada ekoi asengba ekoi culture ekoi kari haitare history adu ekoi tradition jingana satungambani Tungda Mahairoi Chamarom Amadi State Archaeology Gi Official Singyauna Heritage Site Yengnaba Chatkadaba Khongchat Ama Commissioner M. Joina Lamthaki Historical and Cultural Research Center Gi President Naroibam Indramanina Tour Guide Oina Saruk Yaduna Chatkadaba Khongchat Aduna Ahanba Oina Anglo Manipuri War English Machanipan Marfutara Mathoida Loi Thakraba Athoba Singi Memorial Park Yenghanbaga Loinana Palace Compound Leba Thanga General Gi Kubam Kanchipur Leba Langthabal Hilog Maharaja Gambir Singh Mongfam Khongjom War Memorial Park Tengol Lampak Amadi Yairipok Chandra Khongda Leiba Thumkhong na Chingba Yenghanbaga Loinana Indramani na Mafam Sing Adugi Matangda Sandokna Takhi
Western Cultural Association Nupi Sumang Lila Kangluki Lila Roy Singh asi Assam gi damag Imphal thadokre. Assam gi hozaida Lila Kanglup asigi play Fambal Kurangana Yani haina mingthon ba Lila asi utkani. Script writer Ranjit Ningthauza gi play asida ahom na palingaida Manipur amati Assam ga leinarakba mari adu mayek sengna utli. Lila asi ibo yaima khumana takpi tambi bani. Khongchet asi Manipur State Sumang Lila Council na lamthaki. Paugi marak thana temba break ama longminase. Honglakliba punsigi lambisida araiba chaba yaba makhai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti. Khudingmak sibu ngaktokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup. Break imatung taram nokchere pau makata na pizari. Imphal West Club amadi Manipur lenga ki Veterinary and Animal Husbandry Service ka kutsam naduna hui amadi hogdong singda rabies laina dagi ngakthok na bahida kapthok pagi thoram ama uripok ta leiba IWC gi ground da pangthokre thoram asida hui humfutaret amadi hogdong kunmari hida kapthoki hairi. Good Friday ki thoram ngasi None District ki Christian lining chatpasingna lining laishon ki thoram ga loinana None District ta pangthokre. Ayuk angan badagi hauduna district asigi miyamda church chatuna Jesus Christ ki mafamda thongniki ngasigi numit asida Jesus Christ na pap tawba miyoi singbu kanbibagi dama cross ta pangtingki haide. Nupi amadi angang singbu masama wufa na lehanaba pandamga loinana paikhalakba Poshan Pakhawara chahi asigi oina April 9 dagi hauraga April ki tang 12 fawba chathagadaba asigi sarukam oina ICDS Bisnupurna konba thinungai khungangda pangthokre. Department of Social Welfare ki makhada ICDS project Bisnupurna AAM thinungai ga khutsamnaduna thinungai ibudau loyalakba community hall da pangthokpa thoram aduda district project officer H Mitabina child project officer thinungai sector TH Kamala, Supervisor S Purnima Amadi, PHC CHO Y Sunitana Thoram Pusing Oina Sarugyaki. Thinungai Village Level Federation ki member singsu Sarugyaki ba Thoram Asida, Kulasigi Macha Chenbi Mama Singda, Mama Amadi Macha Sing Loinana, Miron Bisingna, Machile ba Karamba Chinjak Jagani Haibigi Matangda, Resource Person Singna Wanganki. District Health Society Kakchingna Kaya Kapta Saruk Yaruba Amadi Ewat Laurak Kraba District Asida Matau Fajana Toriba Ayushman Arogya Mandir Amadi Primary Health Center ki staff members sing Harau Tayamna Okpagaloinana District Level Quality Assurance Committee ki Oiba Miphamama Kakching Municipal Council ki Auditorium Holda Pangthokre. Tharamaduda Chief Medical Officer Thaudam Rajan Amadi Sub Divisional Officer Khardananda Potsangbamsu Sarugyaki. Tharamadu ki Manung Chana District Asida Hauzik Ana layengda miyamna thengnariba khudong chadaba sing asi matau karamna kokhangani makhatana karam bathabak thoram sing paikhalabadi miyamda khwaidagi faba ana layeng patha pigadabage haibagi matangdasu kupna khanaki. District Health Society Kakching ki Quality Assurance Committee ki District Nodal Officer Dr. Khangembam Gopeswarna thoramdugi nunggi oiba warol piki. National Fire Service Week Ingresini kun mga gisarukam oina tongan ba college hospital amadi hotel singda fire safety awareness amasung mock drill Manipur Fire Service Department na pangtogli RIMS Hospital Lamphel Unaco College Khongman Classic Grande Chingmairong amasung Angel Hospital Uripokna maihog langpoktagi kamdongna ngakthokadagi haibigi matangda utkre. Chahi asigi oina haukiba March kunmari dagi kuntaruk fauba Assamgi Tinsukiada pangthokiba Second North East Zone Junior Kho Championship 2024 to 2025 Assam Boys and Girls Amadi March kuntra mathoi dagi April mari fauba Purida pangthokiba Yankai Taret Suba Senior National Kho Championship Purida Sarugyakiba Makagi Sanaroi medalist singi Grand Get Together Amadi Makoi Butaram no Oktuna Pukling Thogat Pagi Thoram Ama ngasi Thaubal
Khangabok Talaiba Basu Office Complex ta Pangthokre Manipur Amateur Kho Association Makana Sinduna Pangthoki Batharam Atuda District Olympic Association Thobagi President M Mani Makagi BP L Bizen Basugi BP L Syamo Amade Sai NERC Takel Infagi Retired Assistant Director Konsam Michael Chingba Miyoi Kayana Saruk Yaduna Championship Aduda Medal Laurak Kraba Sanaroi Singda Certificate Amadi Achamba Khudol Singh Tamduna Pukning Thogatke Tharamduga Mari Lenana Makagi General Secretary Madhu Sudona Lamdam Asigi grassroots level the Ladiba Pikliba Sanaroi Singbu Semgatpagi Pandamda Chahi Asigi Me Thagi Angan Basaruk Tage Summer Coaching Camp Hauragani Camp Asi Mamang Chahida Mafam Tarukta Pangthoki Chahi Asigi Oinade Mafam Tarada Pangthok Naba Pandam Thamli Camp Asibu Mai Pak Nanaba Makagi Official Sing Amade Senior Players Sing na Mating Togbiu Haike Tharam Madugi Manung Chana Nifum Doisuba Junior National Kho Championship ki Junior Team Amade Yangkai Taret Suba Senior National Kho Team Anigi Marakta Exhibition Match Amasu Utke Mamang Sahidas Togiba Summer Coaching Camp Summer Coaching Camp si grassroots camp sing same gadabani madugi coaching camp je handaksu Mamang Sahida Mapam Taruk Tobani adu handakti Mapam Tara dagi tagane koi tawna bagi adu planning mai koi dai dai basi ki masjidda maru bagi backward doi koi ki official sing aduga koi senior player sing makoi si khare na involve ton ge hai na koi satoi Pambaina Luchingba UNLF ki local kadar Khundrak Pam Amarjit Allies Khagi Masagi Anaba Mana Laikidabada UNLF Amasung Masigi Lanmi Sanglup MPA na Awaba Phongdokre Lubasigi Department of Publicity and Education ki Director Charairongba Thokchonggi Chirol Amana Laikidraba Khundrak Pam Khagi Englishingani Anigi July Tarada Poki Mahakpu Sagolban Tera Khuraizam Laikai Deleba Ingodam Somo Maitai Amasung Memchau Bilaima Anina Piklingaidagi Macha Oina Yokcharake Yawoloi Ama Oina Party na Piba Local Militia training fangduna English ngani kunhumdagi January thada party ta yauraki mahagna party ta yaurakpaga yum thadokduna MPA gi lanmi singi marakta pullaga lanmi amaki thogdang lokhi amasung MPA gi lanmi singna lanthengnariba leibaki lanfam singda sarugyaki mahag yumda leiba chatkibada heart ki anaba ama haurakpadagi laika nabangamdana leikitabani mahagna manung matam chadana leikidabada imung manungna thengna horiba awabada pambaina luchingba UNLF amadi masigi lanmi sanglop MPA na thamoi sokna Seruk Yari. Yawoloi Asigi Tawa Yaudra Bahakjangna, Imalebaki Laisada, Igna Chikna Lairasanu Haidi. Loshilapada Maroi Bapau Amukana Pizari. Salai Taret ki Firal Kongpak na Netuna, Karem Katay na Kiba, Kuki Kulai Paiba Sing Faraga, Maralgi Matung ina Cherak Piragani Haina, Governor na, MLA Taret ka Unabada Thazaba Pirakle Haina, Lamlai Esigi MLA Kechi Bomchana Haikre. Thengnari balan asidi araibani aikoi masel gi marakta khongchep hainari basini luri badi haina Rajya Sabha gi MP leisem sana jaubana phongdokre Amadi Kaithel Lairimbi Khoiramlaga Lalol Itik Tauri Pasingna Kaithel Imagi Tampakta Mapan Thokchinba Amora Kailang Sinduna Mochiliba Makai Lalol Itik Mai Pakloi Haina Mahut ki Director NG Utamna Haikre Hauzik Fabico and Asti Binas Sandok Chaba Manipuri Pau Matang Saloi Zare, Piding Tabidi Bapum Namapo, Amogana Kurum Jare.